2016 sahigi aroiba sarukta Tamenglong jila digi khaidoktuna nauna semkiba Noney jila ase tapna saukhatpagi lambi da khong thanjin lakli sahi manga di haukre adubu awatpana pikthalli district amagi laifam thokpa department sing suna leiba udri ayamba Tamenglong district ki makhana sason chalairi bibak khara tungana leirasu matik chaba infrastructure leitabana governance ta apanba oiri tunganba district treasury office leitabana paisa kaithok kaisinda khudong chadaba mayuknari ana layingbagi hiramdasu hauzik fawba district hospital semgatri education sector dasu yamna sothana leiri government gi full fledged college leitri central school JNB KV na singbasu tuna handokpa mathau tari mai isingi fibamsu atopa jila singa yengnaru yamna sothana leiri banking gi facility hengahanba amasung bangi masing hengatpa mathau tari haugalakliba nahasingda sana khonaba infrastructure semgat piduna lam asida haithoi singthoiba sanaroi sing puthokpa mathau tai tourism gi sector da yamna potential oiba jila asida tourist center sing semgatpa mathau tai agro based industry kaya linkhatuna lomi singi similon phagahanba mathau tari maram aduna BJP na luchingba sarka asida Noney jila gi amatta ngairaba nungba kendra digi BJP gi MLA Shri Dingangnung Gangmeibu laingak sasonda yawhanduna cabinet minister pibiduna sothana leiriba Noney jila asi chawkhat maikeida khunjeng yangna sangsinnaba miyamna pamli marak asida Noney district headquarter gi amata ngairaba ana layingsang oiriba Noney PAC da Dr. amasung atai paramedical staff sing watpana khudong sadaba mayoknari hauzik Dr. ani khaktana 24/7 service leiba layingsang asida mathau tawri sadaron miyamdagi hendoktuna railway amasung nation project ki sinmi kiyasu laying liba health center asida laifam tokpa Dr. amasung atoppa staff sing posting thabiraknaba sangstan kayana sarkabu mityeng singsilakdi amasung hidak langthaki awatpa singsu pibinaba taksilakdi loinana saba loiraba medical staff quarter building asisu athubada sanga biduna staff sing lehanbinaba pamli amaromda Noney PAC complex manungda leiba transit accommodation gi washroom water pipeline amasung ising nalagi fibam phatabana accommodate tawbada khudong sadaba mayuknari maram aduna mari lenaba work agency na ningthina repair tawinaba taksilakli grill longmai oihansi haiba pandamda longmai nature club na laukhalakliba thabak thoram kaya ase miyamna thagatnari 2018 da educated unemployed youth kunthra mukna lingkhatkiba longmai nature club ase haujikti samaj ki role model ama oina thabak tawri longmai bazar board ka khusamnaraga longmai bazar da nutigi amot akai sengdokpagi thabak sathari amasung youth singdasu thabak piduna similon gi fibam sembiri longmai bazar digi kilometer mari rom thapna leiba landfill dumping site semgatuna mafam aduda amot akai hondokpagi thabak sathari amasung solid waste management gi makhada recycle plastic kaya khomgatuna compressor machine da powder takthoklaga raw material product puthoktuna income tanaba thabaksu laukhalakli hiram asigi matangda longmai nature club ki general secretary Mr. Agui Kamei na asumna hai longmai nature club na Green Longmai habiki campaign ge makhada 2020 dagi hauna Noney bazar gi amot akai habidi solid waste management pakhat khibani haiba campaign asi high school friends amasung educated unemployed youths kharaga punchilaga hodokiba initiative ni hojik Noney bazar gi solid waste asi successfully government gi mateng yaudana manage tawre club asi gi capacity da landfill habidi amot akai dumping tawpham lam macha Noney bazar dagi kilometer mari mukki distance da procure tawrabani custom built incinerator habidi amot akai maida thadoknaba semle second hand bolero pickup amot akai collection tawnaba amaga club na leiraduna employees mi mari thagi regular basis ta talop piduna Noney bazar gi solid waste management asi mayam ge matengna sustainable oire jila sigi nungaiba paw ama hairedi haukiba mas ki tang tramari da North East Frontier Railway gi chief engineer yauba train engine try and run oina Noney jila gi khongsang railway station fawba yaurakkhibaduni haiba tai